Maruiba Pau. Ahan boy na Chief Minister and Biren na miyam ginumita praja singa haktheng na unakre. Amadi Aadhaar card number da miyoy khara na sendan pham lambi onthokle mari leina bas singa yengsinre. Kurumzari mideng tabire bising butaram noksari pau sandok na pizari. Miyam gi numit ngasi Chief Minister ki Secretariat ngasi ayuk pung tara dagi hauna pangthokli miyam ga unabasi nungthil gi pung mari fawba chathagani tongan ba mapham kaya dagi miyoy kaya laktuna Chief Minister ga hakthengana wari sanaduna makhoi gi apam pam da mot phongdoknari ahan bo oina ngasi pangthokli ba miyam gi numit asiga mari lainana Chief Minister and Biren phongdorakpada Praja Singa Sarkar ga nakshinana Chadminana Bamadi, Makoina Tenari, Kudongsa, the Sing Matau Karam, the Kokan Gatabagi, Habagi Pandam, the Sarkarasina, Takudingi Tang, Taramanga, Sibumiam, Ginumit, Haina Chief Minister, Masaga Unaduna, Wari Sanaduna Pau, Paudok Nabani, Haiki. The Praja Singa Government Marukta interaction, the transparency, the government Natauriba Posi Moida, Kanganba, the Moina Pamba, Praja Singa Kari Grass to Takari Pami as a Kantokodo, Maroke government gi. Thangai for the way to Kalakanda, the Lady Honorable Minister Singh, the Honorable Parliamentary Secretary Singh, along with the district administration, DC, SDO, and even the bureaucrat officer, Hamilship Secretary, Karikan, Punama, Police SP owner. My Maggie Lady area, Jagajaga to the Praja grievances, ma'am, to Lokshala Duga. Kanarakan, I could go Menakadabong, make Kadabong there with the gate. I'm a Hakuding house and a hope with the Ningasi. Ngasi miyam gi numita Chief Minister haktheng na unaduna wari sharuba miyoy kayana ISTV News ta phongdorakpada BJP na luchingba chungsinna ba sarkar asina hadak miyam ga haktheng na unaduna praja singi wakat amadi praja singa tathok tasin taunabagi khudong saba ma piba se aduki matik nungai ba phawi haina tongan ba miyoy kayana mot phongdok na rakhi phongje haidi mamang da pan bado sumaina tawbi gi dabanina handak laijim haraw bolete koi pin da ji phongdurage na ngasi haraw ngana laga mana ju ya bire phajana tawbi masi haraw Pagi Maya Len Kanje. I think a city, I na carry Hina Hido, no, Imadi Punga, carry Hina Hiraga Hido Bonona. Adubu, I ne Hajaru by the coach him na Luna, Lucina with a coaching with the Mapo coding the Sumasi, no same say. A pabada or than a lebaki sebata, the name of Pima Power than a co. Papa no, I better was no hiding. Masih koi gi Manipur gi context masih koi ano ba change mani do masih koi da hausi kho bagi oina di koi da yam nungai zaba maram di hanai koi da kai ta koi gi public ka leiriba koi gi legislature mayam siga koi government ki rosin koi masih kan gi ma leiba man uram basi masih kitang naksina ba ama pura kadra hai badu di koi gi wakal da di ba koi asama di lejai hajab tai ahan bani ai ne he ke punsi dai ge politics line da koi CM pai ki ba mayam ma thengna bada ngasi gi koi gi Biren sarna koi gi CM sarna kano sumaina public ki meeting tawraga mayam unabagi khudong chabi base ahan boi nai na su thengna jabani yamna nungai sumaina koi gi sarna ga mayam public ki problem mai magi apamba aningba lamdugi koi gi chakhor khongthangi maram da khana nei na bagi sumaina frankly oina koi gi unabagi matam pi base yamna nungai ba yamna chokthok chaningai koi ba koi gi Manipur gi sarkar ne aina haijanenge Manipur Sarkar gi mari lainaba department na Aadhaar card number gi thabak satharakli ba sigi khudong sabal lauduna miyoy khara na Aadhaar card number da sendan pham lambi onthokle mari lainaba sing ngasi fawa midyang changdre miyam na thawong asi penadre miyoy khara na yumlakta Aadhaar card number gi thabak sathariba sida mi amada lupa chamaga yankhai dagi na chani fawa lawba yawre amaromda GM hall da Aadhaar card number gi thabak matam kaya gi mamang dagi chatharakli ba si hauzik hanaga manada ba mawong da form tharaga Aadhaar card number ki thabak sathare form thari ba kangbu ga Aadhaar card number ki thabak sathare ba singa mari lainabra lainadabra haiba chapchaba khangdri GM hall gate maya da sang macha madam yoi kharan Aadhaar card number lakliba miyam da form amamam da lupa tara da yon bagi thabak sathare thawong asi lanai oina sathari bra natraga anoba sarkar gi chana kanglon amagi makha da sathari bra haina miyam na chamum na ba phawre mari lainaba singna midyen changhaning bagi apamba kaya thamlakle
April amasung May thagi PDS ki cheng piba hokre tha mari ki pihodaba kerosene su piba hore haina Consumer Affairs Food and Public Distribution ki Minister Karam Syam nangasi All Secretariat ta leiba maha ki office chamber da pangthokpa pawmising ga unabada phungdokre PDS ki item sing phangdaba leirabadi mahak masada wakat piu chapchaba lokhatpam thokpa thabak lokhatkani haiki sina magi leiriba problem sing si adi mari leinaba minister sing da satlaga adi ma khoi gi oiba wafum awaba nungaiba maram saba sadaba mayam se haiba tanza du adi sigi thoram sina adi public days na hen manipur gi praja gi yaithaba porkani haiba gi wafum du sung shoi dana thajai Makhatana haikibada petrol da potyan tawbagi chapchaba khudam changdam phangle mari leinaba sing phanana ba thabak sathari handa potyan tawbadagi fakiba oil pump adugi license kaklagani haiki tatkani chapchaba evidence aduga lairagati adu hoji phobuda karamba pura mayamna khabar kagaz di hamnare toimsung with evidence oiba port lairagadi magi pamdu madi keno tawroi adu police na madugi report ama birakini adugi matter do the politically any compromise to we wapam sulai lero any person na koida hire biso hirakti hirak po yaro gena so haigre Megi tang kun manga da pangthokadaba Rajya Sabha gi MP gi mirep oinana ba BJP Manipur Pradesh ki President ke H.H. Babananda ngasi mirep je pishin khre Chief Minister N Biren Mahut ki Parliamentary Secretary and Indrajit Home gi Parliamentary Secretary L Susindro MLA Bungzagin Balte Madi Asabuddin proposer oina Assembly Secretariat ki Secretary shi oiribi RO Ramanida mirep je pishin ke H.H. Babananda na mai pak pathoklabadi MP ama oina miyam gi chapcha ba thabak tawgani haiki International Nurses Week celebration ngasi RIMS Nursing College na sinduna pangthokre RIMS da pangthoki bathoramadu da Director RK Dines Medical Superintendent CH Arun Kumar RIMS ki Nursing College ki Principal H Jamuna na jungba mioi kya na saruk yakhi Director RK Dines na matam gi maru oiba khangdabana patient kangbu amadi hospital gi marakta pamdaba thodok thokna bagi maram ama ohelli healthcare sector bu hena ikai khumnahan ba profession ama ohensi haiki and the next day also seek care and together with the VN methods live. And then I realized if at that particular moment, even if the governor of Manipur or if the president of India had come, and if that particular nurse was there, and I had only one cup of tea, I would have offered it to the nurse. Wangkai Kendra Manung Chanba Kuman Lampak Bus Terminus ki maning thangba walga thangnana leiriba miyam gi khong lambi oina chatnariba maphamda khanghodana mioi kharana dukan yangkhai rom sajelakle dukan sing sabalui dringai da karamba mioina dukan phamgadabage haibadu yanthokna ba loikhre hairi thawong asida lamdam adungi miyamna angakpa phongtokpaga loinana pena daba kaya yaure hairi miyam gi khong lambi oina leiriba drain mathakta dukan sajelakliba se Chief Minister N Biren Namijeng changduna miyam gi yaifagadaba thabak paikhat haningbagi apamba lamdam adungi miyam da phawi hairi Hayeng tang taratruk tagi kun fawba ukhul da pangthokadoriba Sirui Lily Festival gamari leinana road show car rally amang ngasi Deputy Chief Minister Joy Kumar na kangla manung dagi lam thakre road show car rally asi moirang phawba chatkadabani hairi rally asi ga mari leinana Deputy Chief Minister Joy Kumar na haikibada asigumba festival asina singtam anigi marakta hana dagi hena achetpa mari purakpa ngamlagani haiki a grand success and actually bring about an emotional integration among the people, various people of Manipur. Thank you. All Manipur Fire Service appearing candidates and Guardian Association gi bihut ka Chief Minister ga unaraba matungda sarkar na makha taba yengsilagani haina thajaba pirakpadagi association na sangsilamba khongjang matam kharagi oina handokle hairi pauge marathana chetba break amatang alzari Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Moredam to pubiyo diate. Romdugini naina talisi. Imot molaga. Ilora Hotel. Moreda lay 3-star category. Reasonable oiba mamalda. Hongna.
Wonderful bedrooms, world-class washrooms, international standard restaurant, attractive location. May ising awat pamta laitaba. Hello, Elora Hotel Moreni. Takpiyo. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairabu upaidi Jolip syrup amasung capsule. Delicious cookies from Likla Bakery. Sky Hospital, Rinch Road, Imphal ki Chief Cardiologist Dr. L. Shyam Kishore ki luching makada heart operation lising tara mangagi mathakta pangthokraba Senior Heart Surgeon Dr. Ajay Kogaloina na open heart surgery, bypass surgery, amasung makal makagi heart operation lagli pa megi tarik 13 amasung 15 da pangthokcharagani. Angagi di OT amasung hospital charge free oigani. Loina na Dr. Ajay Kogi heart surgical OPD ki khudongchaba lejagani. Aku pamarog idamak Sky Hospital ki reception da tanagli. Adung karigumba awabasing asi mayungnaba thuklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre Lifsaf syrup sizinnabiu adungi awaba punamak koknabagi pambaini diabetic na naraba anaba singnasu sizinnaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naragai laing babudi narjingai da saksal hobana hena fai Baba, Greg John gidi tata tis college di. Mambal suma pong kuding chamane yo suma ngaro pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric drum no sin bagum na yoti sin bayar. Dudi sanagi mohut yang na sin bayar andre. Amukana tarap nong ceri makata bapau. BJP Yuba Morsha na sinduna Manipur ki tongan bamaphamda Swast Bharat Mission gi makhada lamtu singbagi thabak sathanaba Parliamentary Secretary N Indrazina Khundrakpam Kendra gi manungda leiba pangai kaithal lagi hawdokre Chief Minister Secretary ta pangthokliba miyam gi numit ka mari leinana tharamasi hawdokpani mafam kaya da su pangthokigani haina Indrazina phongdorakle koi Narendra Modi gi nising makhada koi mafam khudi makta tawusi koi Manipur gi na anauba ngasi honorable CM na ngasi tang trangwa ji koi loina mak unaba ya bagi numit hawdokpagi loina public ta ngasi akoi gi ju swadwer abhiyan gi matang ji pangai ji da han boina koi hawdoksobani haiba jaga haiba mafam tawri bataba ji koi yam sun loina mafam khudi makta jaga da koi khudi mak tawguni abi ji koi mayam da appeal tawjari Tagel Industrial State Leba Ranjoy Plastic Industries na puthokpa potlam sing hayengdagi hawgadawriba Siroi Lily Festival da utnaba sem sakre Tagel Industrial State ta mapham ama piba natana sarkar gi maikaidagi mateng phangdri haina industries gi proprietor KH Ratan Kumar na phongdorakli hiramasi gi matangda report ama sarkar gi mateng che hujik industrial state ta khoina leijari sia masi sarkar gi jaga da haitare achi rian thiraga leijabani ado si gi mateng hinatana atopa thoidokpadi phangma leite karigino haitadi sarkar gi subsidy natraga sarkar gi any hujikti akoina anobo odaramadi thoe sarkar gi bet exemption tawnena adu matangdi hapet koi kanagane na khalli adu nataba jingji de akoina transport subsidy hare lairiba subsidy mayam che akoina phangbiba lobiba mi mayam di leirangani adu taseng na akoina haijaningbadi asagi madu tanaraga file process tawraga tanaraga lobagi mahutpudi akoidi production unit lejabanina aigi production da supervise tawraga aigi production da migi akoigi customer gi commitment kaidana akoi product pi gi mni hena phaina khanjaiba hojik paliba sarkar asina file amasat nabo hotnabada matam changhandanaba lokhaliba thabak asina entrepreneurs sing yamna kanaba pigini hainasu Ratan Kumar makha tarakli cameraman jiban loina pokdam jariba ningtakhum sana jawa mitai Ukhrul district ki manung chanba Jammu Kachau Fumgi lambi sem liba se Chatrik DCC ki councillor Yangmi Simrem di NPF ki workers sing chatuna yengsen kre PMGSY gi makha da sem liba lambi si mawong maril tadre haina Chatrik DCC ki councillor Yangmi Simrena phongdorakli ngisi surprise visit tawbaganda ikoi kun ki wari sabaganda moi gi ikoi public mayamna
ꯂꯝꯕꯤꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤ ꯃꯌꯥꯝꯅ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯌꯔ ꯇꯧꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ADC ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯂꯝꯕꯤꯁꯤ ꯂꯦꯞꯔꯝꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯅ ꯅ꯭ꯌꯨ ꯑꯦꯂꯦꯃꯦꯟ ꯑꯅꯧꯕ ꯑꯃ ꯊꯤꯔꯒ ꯍꯧꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ NPF ꯀꯤ ꯋꯥꯀꯔ ꯑꯃꯅꯁꯨ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯂꯛꯂꯤ ꯑꯩꯈꯣꯏꯅ inspection चप्पा मदमना सिगी BMGSY new cutting road sida hoina pendaba phawe haibidi according to the BMGSY construction moi guideline matung hoina moina adugi follow tawdubida moi apamba adum shembudu khunmayamna moibu pamde haina set unsatisfied phongtokjari si most backward area gi international lambi ama hoina shemdibuni Hojik tauriba moina new construction tauriba si akoina pende haibasi akoi honorable ADC na su phongtokchari Network of Positive People na Lisamlok Thobal Village ki headman ga khusam naduna nongmagi oiba hepatitis B amadi C gi awareness cum screening test ama pangthokre mioi humphudra rom test tawbada hepatitis C positive oiramba mioi ama thengnakhi MNP plus ki maikai de asigumba awareness cum screening test asi miyam gi khalaga pangthokpani haikhi loshilakpada maroiba pau amuka na lawbirase ahan boina chief minister and biren namiyam gi numita praja singha hakthengna na unakre amadi Aadhaar card nambada mioi kharana sendan pham lambi onthokle mari lainaba singna yengsindre Mideng tabireba singbu amuka na khurumjari